Manipur Assembly Bikal gi ahan batang ki notification nga si thokre mirep se pisin magi aroi benumi thas ki tara marini. Left and Democratic Front LDF ki mirep ko gada candidate kumapan giming ahan ban list nga si Lau Thokre. BJP na matam supada Manipur ki integrity ngak na lamdam masake saukat thorang ki dabak kathok na lagi hai na kim gangti na phongdokre. Amasung economic block and hando puki wafam laitri gaidon kamay amadi sangkel Stephen namitara mangani ki judicial custody da hazin kre. Maya makurum zari adom ni bili basa impact news ni ay keke thokson hosi pungza si phawing maroy pausing miyam da bizari. Manipur Assembly Mikal gi ahan batangka ki notification nga si thop kalonena nga si daki Mikal gi thabak thoram hauragani. Mathang thagi mari da ahan batangka ki oina Manipur ki Assembly seat kuntranipan gi Mikal pangthokani. Mikal asiki dabak mirep se pisin bagi aroy benumi thas ki tara mari ni. February tara tarukta scrutiny pangthola batungda mirep se lokthok pagi aroy benumi na February tara nipan ni Panbayay Manipur Assembly ki oina tangkak ani thong na Mikal pangthok kadori bani. Ahan batangkak ki oina Left and Democratic Front LDF ki mirep oigada ba candidate kamapan ki ming ngasi lauthok re loina na lemahori ba mirep sing numinini humdi ki manungda lauthok lagani. Amadi BJP amadi Congress na tabato political party karasu LDF ka saminana ba sem sari haina LDF ki convener Dr. M. Narana Fongdokre. Ngasi Major Khulda Leba Manipur Press Club ta CPIM ki core committee member Gautam Das yauna LDF ki lusing basing na mirep oigada ba miyoy kumapan gi ming singado lauthoki loina na LDF na miyam gi damak paikat kadaba thabak thoram singi akupa warol yauba common minimum program haina kauba liblet amasu phongke. Ngasi lauthoki ba mirep sing adu da ahan ba phase gi oina tongan ba kendra kun gi mirep sing yauri loina na ani suba phase gi oina mirep mapan yauri. Koi Francina paikat jagadorisu change for advancement Manipur kumang chokchal hananabagi vision amadani Congress amsung BJP nataba wakal manaba miyamgi anoba lambi ma puthonabagi damakta khoi Left and Democratic Front semjabani punna nungsi chana na hingminaba ching amasung tangya punba saktam kai dananabagi amasung senja thumjana hatlaba tat tobagi samajam oiriba punamaksidagi kannabu honabada apapa government sama laknanabagi wakalda we are determined to work in the new situation. It is not only for the election alone but for the future of the state of Manipur. Karam tauna Manipur gi naharol amasung nupi singi thauna si karamna achumba lambi mada purkadagi haibasida prioritize tawgani khoi Laliba Assembly election asida lamsanga madi Bisenpur A-Siki BJP ki mirep oigada basingi mingsu lauthokre BJP Central Election Committee na ngasi lauthok ki mirep sing adudi lamsangi oina Rajen Singh aduga Bisenpur A-Siki oina ki Krishna Kumar ni haini. Bharatiya Janata Party na matam supada Manipur ki integrity ngaktuna lamdam masaki sakat thorangi dama kathokuna lagli haina Kim Gangti na phongdokre. Nitai pasu tekta laiba BJP ki office ta paumi sika unapa mada BJP ki spokesperson Kim Gangti na hai. Manipur da thokiba miyam ki iho maruina ban blockade strike na sibu khudingma Congress na sahi tara manga sasun torpa matam da thokiba ngaktani lamdam masida punna hingwindani patongan ma phuruk ki marakta nungsinada bagi ihok thokliba asisu Congress government ki matamdani thong asibu Kim Gangti na strongly condemn tawi haina phongtoki maruina hill amasung valley ani ki marakta khenaba yamna leibana officer bureaucrat singda natana MLA minister amata singi remote area singda saning de lambi thong ningthina laitabana singmi amasung tammi ki mari lapthok na hale haiki singi manung hanjana leiba mafam singda khundadana hingliba singmi kaya imphal phawba satpa phangdana sikhiba masing yamle haiki maramadana majority area da ngangnariba Manipuri lon khangdabagi sang singmi singi marakta hengalakni haina Kim Gangti na makhata na phongdoki. Creation of 7 districts is very much welcome by my party and individually by me. This should have been declared 10 or 15 years back.
if it is really meant for development and for administrative convenience, sahi at least tra mamang da declare to ram gadabani hayeng election la ani hayba matamda ngasi ahing declare to ba. This is my question. Manipur gi geographical boundary manung da po iba Manipuri matsa ching tam khai dana ai khoi gi damak paisa lak pasing si ngasi kadai da loi na chatlabra sini our question. Miyam gi yai phana bakhanduna no district sing sengkhipa sina maram warka Congress party na singi lamda sit tara dagi tadana phangani amasung tapakta sit kunthra dagi tadana phangani haina education abadi transport minister Dr. K.S. Ratan Kumar na phongdokre wafam ase ngasi Gwangoi block Congress committee na sinduna Gwangoi wahengpam laikai de pangthokhiba nomui koiba miyam gi khana nina baki thoramda minister na phongdokhibani mahana haikibada Congress party na sahi tara mangaram government paidna lakpa sina sakot khongthang kaya paikatuna hanaga manadaba maongda ahoma kaya purpa gamle haiki BJP na center the government paiba matamda miyamda aki tuzungma pohan bathabak thoram kaya sathari haina India government mo maral sikhiba kalorina framework agreement da yoriba wafam sing miyamda khanghandana leiba sina miyamda hena nungnang ma pokhale haina su phongdokhi leiriba central government haiba tare BJP na center da palakpa matamdadi akoi leiriba India gi pumbada akoi matam pumbada makoina panba matamda praja miyamda tangdu leita daba maduda akoi gi mipai thabai ba ponba madugumba gi keno se he thoi June 19 gi thodo adugi huji huji akoi gi framework agreement gi wafam masida akoi madugi content ta kari yaurige haiba manugi ponjo akoi ngasi boba kana mata akoi khangba ngamdaba maduna akoi gi Manipur gi territorial integrity da maduda koi kai kadra hai bi singnaba kya fauriba masing ngathok na nawi damakta Congress sarkar na koi state asida paliba honorable chief minister na logiba thodang kya mayam ne na kangbirobani kai sakthong block Congress committee amasung committee asigi masa oiriba mahila Congress committee amadi youth Congress committee ngasitagi muthatkre bisumda leba National People's Party ki birep oiriba L Jayant Kumar gi yumda ngasi pangthokpa paumi singi unaba amada committee ohum masigi thaupuba sing wafam asi laukthokibani committee ohum gi thaupuba sing na phongdorakpada AC asita sitharuraba Congress party bu nauna hingat hanna bohona bada hana Congress ki birep oibata natana party asigi general secretary su oiramlaba L Jayant Kumar gi bieng makhada committee ohum masina atadakham leitana honaduna lakibani sahi taramanga subna honaduna Congress ki asauba constituency ama oiraklaba batamasida L Jayant Kumar da Congress ticket piraktaba haibasi laibak thibani longnam tawagi mongda Congress party na satharaliba tho asibu yaningdaba fogdoktuna committee ahum asigi workers sing ngasi Congress tak resign tawduna NPP da punna sokale haina committee singi thobuba singna fogdokki sabnu kendra da wat mari le door to door house campaign de alaman mayam dagi blessing loba madi process ma loijare asing arang sin nongnam amuk khone chatpa khara hauri bisina mamang da khone chaitram nga General Secretary और पाम शोखिन लालू दबने टिकट फंगनी न खलगा कांग्रेस की फ्लैग पारगा कांग्रेस सिंबल पारगा चलु बदु मधु कोई बिट्रेट ऑफ यरक मधु मदम मदना कोई लास्ट मिनट कोई इकाई बनंगबा अमसु कोइना कोई विक्टिमाइज तो बदन मदम मदना अखोई की NPP दा लाइट की सिंबल दा कोई लेपे न हाइबदु प्रजा म्याम दा खंगन दबे याद बदगी कोई मयाम दा मदगी अवेयरनेस कैंपेन होइना कोई चचे Indian Youth Congress ta hana Vice President oram bayauna BJP amasung Congress ticket tanaramba candidate ani punami ohum MNDF ta taramna okre Lanthawal constituency ki mere oina Indian National Congress ta ticket tanaramba M Dinesh Chandra amasung Tadawi constituency ki BJP ki ticket tanaramba Hingba Thomas kalorina MPCC ki Vice President oram laba Sagol Sem Asoba opke tharama MNDF ki Working President Bijoy Koijam amasung party ki president CS Priyo Kumar yauna pangthoki bauparata leba MNDF ki office ta pangthoki ba thoram aduda paumi siga unabada tadubi constituency ki mine oina songthok lipa Hingba Thomas na hai mahagna matam kuina BJP ta leiringai da makha kaya ge awaba thengnara khre adubu MNDF ki ideology amasung phazaraba policy kaya sina mahaki constituency da leiriba primitive tribe na thengnari ba awaba kaya bu kohan bangamgani haibi thajaba galoina na MNDF ta sanglakibani haiki BJP ki Mikhal Thenagani haina torba mioi manga party asigi primary membership ki top kaloina na North East India Development Party NEIDP da yausen kre
NEIDP na sanglakliba miyoising asida asibu hayeng opagaloina party sigi mirep ki maming singsu lautokani hairi. Assembly Mikal Gidaba BJP ki mirep singi ming lautokpada niyam sumna tawdre senja tumja tawre haina hana BJP Manipur unit ki vice president oiramba Irom Mangibabu na phongdokre. Ngasi khundrapam assembly constituency ki manung sanba Waiton awang laikai dalaiba masagi yumna pangthokpa paugi mifam amada bahangna haikibada Thawai Phawa Pabundana constituency asida BJP ki primary member lising talamathoi ga chatruk yakai henbana mahaki lising makhada enroll tawrurabasu party asigi ticket pibada niyam sumna pidabadagi mahak masayauna primary member singalonena BJP teki tokle hainasu laukthokhi adubu karaba party da yawgadagi haibadudi phongdokhide Naga People's Front NPA ki karong amasung tadubi AC ki ticket lautokhi badu parties ki higher authority da review tawdrabati parties ki youth wing amadi women wing senapati division ki president amadi general secretary yauna punna thaupuba mioi tariat party city resign tawrgani haina NPF youth wing senapati division ki serolamana hairagli Nauria Pakang Lapa Kendra da BJP mutat pelaite tiket pangauda mioi amadi mahak posogot pasing toksabani haina BJP Nauria Pakang Lapa mandalna sangdorakli ngasi Nauria Pakang Lapa Kendra da BJP ki merep oigadoriba S Sobasantra ki langthawal ningomam dale yumda miyang oiba mifam ama phamdana Nauria Pakang Lapa BJP mandal mutale haina mandala sik president na phongdokhi wafambu yaning deba phongdokhi BJP ki tiket panglaba S Sobasantra na haikibada Nauria Pakang Lapa Kendra da BJP ki iho hanati ki hena kansinduna akan mabongda mikal mai pangna na bohonari masida ticket pangudra ba singna kendra sida BJP mutale haiba si live activity haiba wapam phongdokhi ticket pangudra ba noi adugi interest ta mandan gi president na Nauria Pakang Lapa Kendra gi BJP gi mutale BJP gi mandan mutale haiba sidi mahak masa mathantagi maranai gi oiba wafam ni haina ri wafam adoi koina react tawjari Nauria Pakang Lapa Kendra da BJP ki pangansi aduki matik kanna lairi koi laibak thibidi ekoi ticket phangabasu phangdrabasu ekoi ticket phangba mi aduda susoi soidana sagotkani haiba standing candidate amana ticket phangdraba matungda BJP tiki tokraga Nauria Pakang Lapa da BJP muthatle amadi muthakkani haina khabada propaganda tawsi akoi pungla lan ba dung wafam amani koi Nauria dagi BJP mukhiba nate mapang kakhal iba Nauria gi BJP dagi hariba ticket phangdraba misak adu musakhiba kakta Laliba Mars Thagi Mari amasung Nipanda Tangkak Anitona Pangthokadariba Taramathoi Suba Manipur Assembly election asi niyom sumna madi santi laina pangthopa ngamna na bahona bada miyam hupna saruk yamina ba madi khangmin na bagi pandamda Systematic Voter Education and Electoral Participation SBIP Committee Thawal da sindra ngasi Thawal Bazar da awareness program ama pangthokre program asida khang ahi kayana mikhal da matau karam na mirep khangadagi amadi vote niyom sumna thadagadagi haibagi matangda sandokna taki Lilong Kendra Huran Sinti Torga Rajniti Toba Yaroi Madu Tungda Laibak Chiba Oigani Haina United Meitei and Pangal Organization Manipur Thador Pasero Lamana Kangan Lakli Bot ki sel khara na miyabu lana lamjing dana ba mari laina ba singdasu serolasina Kangan Lakli Assembly Mikal Naksel Lapaka Iroina na constituency Kuting Makta House Campaign akan mamong da Satanarakli Ketrigao Assembly Constituency ki oina su mirep oina songtokna BJP ki ticket Pangkraba Nahakpam Indrajit ki election campaign amangasi pangthokre mere basi house campaign adu top maya lekai digi hautuna sathaki Khundrakpam Kendra ki Congress ki mere Speaker TS Lokesor ki flag rally ama yumnam kono makha lekai da sathakre khongsar adu Khundrakpam Kendra Congress Unit Committee Office ki Unit Advisor TS Angona lusingduna satkibani Manipur tholi economic blockade asi BJP ne lusingba central government insilaga thogan mani haina thanga gi MLA oiriba ti Mangi Babuna phongdokre wafam asi ngasi moirang thangjingma manglai kai ground da moirang block congress committee na sindana pangthokpa public meeting amada phongdokhibani thoramada da MLA kaya pradhan amasung tongan tongamna congress pu nungsiba mioi kaya na saruk yaki All India Radio की News Services Division की Additional Director General Basudha Gupta na hairi आकाशवाणी न मिखल गमरी लेना न मियाम द
पीबा ई पाउ सिंगदा मिसंग मिखाई नाइदना डेमोक्रेसी की मपांगल कंखत हनबगी पांदमदा फोंगनी लालिब तरामाथोई सुबा मणिपुर असेंबली इलेक्शन के मरी लेना AIR इम्फाल ngasi yu pangthokpa All India Radio की part time correspondent सिंह मिखल की कोरुप कंदक गागना ई पाउ पीनबा मसुंग मयामदा लालिब मिखल असगी ई पाउ निंगथीना फंगनबगी मतंगदा पांथोकपा वर्कशॉप ता वांगांगबदा भागना हाई डेमोक्रेसी मपांगल कंखत हननबा मिखलदा अरानबा पांबई सजिनबा थिंगनबा मसुंग वोटर सिंगना मिहोबा याउदना मसुंग अकी खंग लैतना मखोयगी मिहुत खंजबा ngamnabagi फिबम अमा लेहनबा होनबदा ऑल इंडिया रेडियो अमसुंग मसीदा थबक तोरिबा सिंगना असौबा थौदांग लौगदबनी United Naga Council, UNC, Government of India, Masung Manipur Government ki Maikai Ahongi Sanani Wari si Loidri Pauba, Economic Block at Handok Pagi, Amadi, UNC ki Pasindur Lady Lusing Basing Tadok Pagi Wapam Dambangamdri. UNC ki President Gaidon Kamaina Block at Handok Pagi Matanga meeting Satari Banina, Kari Urakataki Haibadu, Dambangamdri Haina Fondorakli. Ngasi Lampel Pataleba, Sib Judicial Magistrate ki Mamang the Putolaba Matung. कोर्ट की थोलपदा पाउमी सिंगी वाहंगी पाउखम ओइना वाफम असि फोंदोलंखिबनी कोर्ट पुथोलबा मतुंगदा गाइडोन अमदी स्टेफेन बु माइकै अहोंगी मिफमगी वाखै अमा लोइद्रि फावबा नुमित 15 नि जुडिशियल कस्टडी दा अमुक थाजिनख्रे Meeting is going on. No comment please. Meeting is going on. I am not attending the meeting. So let's see. Hopefully we are waiting. However, February Ahumda Government of India, Manipur Government of the UNC na New Delhi Satarakiba Nakal Ahungi Warisana Batugi outcome gi Matang the UNC ki Presidential Council gi Mipamangasi Senabadi District Headquarters asu Pangthokre Memorandum of Understanding Maribu Tungoinam Laga Administrative Convenience ki Mingda Hokiba Sahi ki December Nipanda Manipur Government na District Taret Lauthokiba Dubu Ngasi ki Presidential Council gi Mipamda reject Toki Nagasing lam manghan kiba yaba maongda paikat lakpa Manipur government ki khongthang asigi mayok te leptana khongjang sanction khikani haina so ngasigi mifam aduna warep lauki haina UNC ki General Secretary S Milan na zero lamada khangal lakli loina nagasing bu makhoi ki lamdagi khaidok pa yaroi anoba district tare lokthok pa yaring de amadi Manipur ki tribal miyam da piriba constitution ki article 371C asi Ningtina Nakadabani Hypen and Nasigi Mifam Adugi Maru, Warip Ohum Oiki Idasu, Pongdorogli. Loydan and Mikal Lautoki Banamaram Oregon Manipur government su, center su, Upai later Haina February Ahungi, tripartite Tokta Pongdorok Pataki, Matangi tripartite Tokna, Laliba Mars, Kurmangadal, Lebna Kihina Serolas in Makataragli, Matangi tripartite Tok, Loydriba Pauda, Maikai Ohum Makna, Media the Wapam Amata Tamdanaba, Haina Yanakraka, Manipur Chief Minister na. February ahungi tripartite toki agenda da district taret ki matang da yaukide amadi UNC ki blockade su handok lagani haina phongdok kibani haina su maral sirakli United Naga Council ki Presidential Council ki mifam pangthok lingai serakta Imphal da thunglakhiba Joint Secretary Home Saitendra Garg na paumi singda phongdok lambada UNC ki mifam asida laurak kadaba decision khangdribana Miam na wakal sajin biganu UNC ki phirep adu khanglaba matamda karigumba mathau tarabadi paikapa yaba thawak paikat kani phirep khangdribana mathang manau naina satpana sungani haiki Presidential Council has been convened with an agenda. Let's wait for it. So why speculate? Suppose this happens, what will happen? Let's go step by step. In real life situations, speculation should not be there. Let's go step by step. We have worked very hard on this one. So let's go this one, and if any situation arises, we'll take a call. Matang sa break ama logsake Manipur amadi malangi tongan i pau singaloina na koi break taki yamathuna hanjarake impact news bu ming taduna lebiyo Slopland Public School, India Government ki Niti Aayog ki matungina khwaidagi phaba school chaunga gi manung chaliba Slopland Public School ase Northeast India gi khwaidi chawba madi nanba CBSE da affiliate to school ni school ase Indo-Myanmar lambi gi hekna kanda sangbalabu lamhang madi chingsang singa sagonan leiba lairik tambagi khwaidagi chunaraba digitalized torba campus ni khwaidagi phaba satro sing khangatuna Thailand Malaysia madi China na chingbalebaak singda International Expo Trip chalhaliba school ni ngasimak Clarkview Slopland Public School ase soidana punsigi pandam phanglaga da mafam ni
beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Yung manunggi application ki mapung fava solution pira ba Durasign G66 sizinabiyo. Durasign asi Tata BlueScope Steel Limited ki flagship retail brand ni. Durasign liner ki khudong chaba sing di yung manunggi amasung mapan ki application ki khwaidagi yang ba phanglang kup na ba. Yan thaba siling amasung phaklang khaidok na bagi irai live solution pi. Panel sing ado aphai ba amadi chap yung ba mai kai install to ba yai. Durasign Tata BlueScope Steel. mayam amu kan taram no sari bulletin asi makata papau miyam da paudam sari. Marirak suba phase gi oina mission Indradhanus campaign family welfare director Dr. Kanguzam Raju nangasi haudokre panbayai lainatina sendaba khunai ema oina bagi pandam da Prime Minister Narendra Modi gi mieng makada laibaga sigi mafam sinba thungna campaign asi ing kumjale sini taramari dagi satharakibani mission asigi manung sanna laibaga sida lairiba sahi ani sudriba angang sing amasung miron binupi singda routine naina tika kapthokli routine immunization asina tamthiraba laina taret mingoina diphtheria whooping cough tetanus poliomyelitis tuberculosis measles amasung hepatitis taki ngakthokpa ngamli matam chane immunization tahutaba manam oirka lebak asigi oina sahi amada mioi lakh manga hena laina asina sihelibani ngasi family welfare department ki BT road ta leba loisang da pangthoke patharamada da department asigi director Dr. K Rajona mission asigi mari suba phase ki oina state asigi district mari ming oina Ukhrul Chusanpur Chandel amsung Tamenglong da chatharagani mahana makha taraduna district sing asigi manung hanjin mafam sing yauna pangthok kadoriba campaign asida NGO local club school ki oza sing amasung miyam na mating pangpiu haiki हारिबा लैना मैम सिंसे अरुबा लैना ngakani adubu yam laina masi thoktrige mamangda vaccination torobadi habi tika thadobadi koina matam sana kanmangami punsi soira hande amasung punsi koigi sang hingan mangami maramaduna masina yakoi mission Indradhanus haiba posa asi yakoi ngasi lunch tokjariba mission Indradhanus asi yakoi district mari dani adubu koi anoba district hangtoi siga hargadi district nipani Manipur ki oil pump sing da miyam na kiu sang lepa masung thau phangdabagi sang hanthari haina information center for hill areas Manipur isamna phongdokre haukiba January 13 dagi hautana isamna Manipuri mafam kaya da leiriba oil pump sing da surprise visit sathatuna lakli oil pump kuntra hena isamna drive sathabada laifam thokpa stock taki hena lairamba oil pump ani thingjin ki miyam da pibagi mahutta hena stock tawduna lairamba highway oil pump tera amasung khabam lamkhai oil pump thingjin duna bhap tamina khare thoramasiga mari lainana North AOC ta laiba isam gi office ta pawmi singa unaba amada isam gi president N Rajendrona hai oil tanker sanga ga yakhai nipan satkadabada sahum yakhai nipan kak thau loba satkibana miyam na ngasi ngarang thau phangdabagi sang hengalakli oil tanker sanirom thau loba satriba asigi matangda IOC amasung government mieng sanghaninki haiki loinana isamna reserve amasung permit system da thau loba tinglabasu TTC na passenger gari singi damak ta thau phanghanaba honariba asidadi athingba laiti haiki leiliti hana somde sok salo yengbiyoba gari trangwa sangai kunchang yarga bible yeta ngangbududi madudi lebang miyam na khoibu yamna wakal yawdo boina ukigani hoje ta chatpiu isamna puthoi be sok se leiram dragadi TTC ke koi khongham jage siguma leibak tawba lurba tan phamsida akhoi masen hunna se adu ke mata ikai je khoi adu tangai padana khoi chengtok taba yadana chengtok chabani masida khoi TTC na juwaru biroina khali adu isam londa onjal wangang bagi mohta gari chani mas chetta dana leiriba aduga IOC dagi na khoi local pam thagada bada gari leita dana thadriba se masi kamai tawra gari se lehenga dage na adumna miyeng sangbiu Amaromda Transporters and Drivers Council TDC ki maikaidigi kanagumalum amatada passenger gari singi thau piu haikib laite landam asida leriba lup singna magi line da thabak tawbiu haina council asigi president Hizam Ranjitna phongdokre thangal kaitya da leiba TDC ki loisang da pangthokiba pawmi singa unaba mada K Ranjitna passenger service tawriba gari singi thau gi matangda information center for hill areas Manipur isamna daita logadabani haina TDC ki maikaidigi phongdokhiba laite haiki mahagna makha taraduna petroleum products singda thamliba reserve system lokthokpa yaroi haibigi matangda councilors ki oiba mifam ama ngarang
नुमिदांग पांगथोखी हारिबा सिस्टम असी लौथोकलबदी मखल खुदिमके पैसेंजर सर्विसिंग लेपकनी मसीगी दायित्व पुनमक इंडियन ऑयल कॉर्पोरेशन न पुगदबनी हाइना वारेप लौखी हिरम मसीगी मतंगदा गसी इसंगी बिफम अमदा TDC के वारी सानसी हाइना फोंदोखिबा अदु यामना अंगबा पोई वारी खनबकिसु कानबा लेते हाइकी इसंगी मखादा IOC लेबनते मतिक साना थाव फंगनबा TDC की माइकेतगी IOC द तक्सिली हाइना महागना फोंदोखी TDC apex body amani Manipur da leba transporter mayam gi body sina kanam ta gi makhada haijaba chachaba aduga akhoi thau bibiu pibi ganu haijagi basu leite haibam su thokte khoina haibadi mari lena ba IOC da department da haijabani khoina langningi ba point di isamna opa sabirakanu transporter gi lambi di transporter na semjagani thau wala su akhoina sinjagani phangdrasu akhoina wajagani IOC gi tanker mayam chelhan ba natraga chelhan da ba akhoi gi thaunate madu IOC gi ba thauni akhoi di thau walan ba yaroi haibani maduda isamna akhoi da TDC da adugumba wafam phongdok birakanu akhoi IOC amadi government da akhoi haijabani karigumba sigi matang sida akhoi kanagumam targa su akhoi hunaba pamde Impal East District की Superintendent of Police Kabib Amadi Additional SP Operation के Megasandra Nalusing by Impal East Police 7 IRB Narcotic and Affairs of Border at NAP National Crime Records Bureau NCRB की अपन बतिम आमना लोगी वामों द पाक्तक न थारंबा पोपी पाम्बी संज्ञान तक तो न मांगन करे मिखल की मांगो इन टीम असी नगसी अयुक पुंग तरा माथोई ताबा दु आइदी की हौदना साइकिल अमसुंग सगोलमांग पुलिस स्टेशन की मनुंग सनबा मफम सिंगदा पोपी पाम्बी सिंग थाबरा हाइदुना ड्राइव सथकी ते मदुना संगसांग विलेज दा लम एकर तरा दगिना कुनलोंगी मया ओइगदबा मफम सिंग दा पाक्तकना पोपी पाम्बी सिंग थारंबा थेंगनरकी खुदकता पोपी पाम्बी सिंग अदु ते मदुना याथतुना मांगनकी हौखिबा जनवरी 3 बिष्णुपुर डिस्ट्रिक्ट कमांडो सिंगना कबो वाक्सिंग एरिया दगी लोन थिंखरबा लालोहलो केसीपी पोइरई मैते ग्रुप की एक्टिव कादर अनि होंडा एक्टिवा अमग कोनना फारे हाइना मणिपुर पुलिस की PRO गे सेरोलमना खंगलकली होंडा एक्टिवा रजिस्ट्रेशन नंबर MN05B7688 कल कोनना फारबा मियोय अनि दुदी अवांगजिरी ममांग लेकाइदगी संजेबम निंगथेम सही निपु अपोक्पा एस मनाउस अमसुंग वांगखेम बिहारी सही कुंथ्रामरी अपोक्पा इबोपी सकनी हाइरी अमरमदा डिस्ट्रिक्ट असि की कमांडो टीम अमनसु सामग हुफुमंगा सुबा टेरिटोरियल आर्मी का पुल्लगा फ्रिस्किंग सतबदा लोन थिंखरबा RPF PL के एक्टिव कादर अमसु फारे हाइरी फारबा मियोय अदुदी नावरेम इंद्र कुमार सही कुंथ्रा तरुक अपोक्पा एन दामुवा मैतै नंबोल नावरेम पांथोबी लेकाइदगिन हाइरी फारबा मियोय अहोमक नंबोल अमसुंग कैबलमजाव पुलिस स्टेशन सिंगदा मखाताब इन्वेस्टिगेशन गिदमक सिनखरे हाइरगली कईनो जिला परिषद की मनुंग सनबदा लैबा जॉब कार्ड होल्डर सिंगी इनकम जालिसिनी मंगा तरा तरुक की फंफम तोप सेरपम पितोक तबगी मायोक्ता वाकर इनफम सथखरे वाकर इनफम अदु जॉब कार्ड होल्डर सिंगना सिंदना लेमराम कांगजैबुंग द सतखिबनी वाकर इनफम अदु सरुक याखिबा मिफम लोय सिंग अदुना मखोई फंफम तोप सेनफम सिंग अदु फंगदबदगी अवाब कया मायोक्नरे जिला परिषद असिकी मेंबर ओइरिबी लाइसम सुमतिना कार्ड होल्डर सिंग असिकी पिफम तोप सेनफम सिंग पितोकपियो हाइना फोंगदोलकी सिंगजबे सुपरमार्केट मतम खरगी ओइना साखिबा टेम्पररी मार्केट सेट अथुबा मतम लौथो हाइना वाखर इफम पंखरे मिफम असे सिंगजबे कनबलुप न सिंदना सिंगजबे सुपरमार्केट पांगथोखिबनी मिफम असे द सरुक याखिबा लुप असिकी वाइस प्रेसिडेंट यामबेम पोइनाउना टेम्पररी मार्केट सेट असिना मरम ओरगा इंखलगलिबा नहारोल सिंग निसागी इपाक्ता लुकिबगी लंबी ओइरे सही होम खक्तिगी ओइना साखिबा मार्केट सेट असे ngasi सही तरुक हेलगलबा फावबदा मरी लेनबा सिंगा लौथोक्ट्री पुनः दुकान मरफुरोम लेबा सेट असिदा दुकान निपालोम हांगबनतना अरेम दुकान सिंग असि निसा साफम सिंगी मकोन ओइरे हाइना फोंगदोखी महाना मखा तारादुना ngasiदगी थारगा था असिगी तांग 15 फावबगी मनुंगदा मार्केट सेट असि लौथोक्तबा ताराबदी सिंगजमै मियाम नका लोइनना लुप असिना मार्केट सेट असि थुगाइरगनि हाइना फोंगदोखी अखोई सुपर मार्केट कैथे मचा साजलगा लेबसिना मरम ओरगा अखोई सुपर मार्केट नोम नोमगी हाइदरकबा अमसुंग सराउंडिंग द लेबा लेकाय मयाम सिगी अंगांग मयाम हौगलकबा मयामसु निशान मकोल ओरगा मांगजलकबा सिगुम मयामसिदगी कननबगी दमक्ता अखोइना धरना असि लेकायगी चोंगथाम लेकाय चिरोम लेकाय अदगी सिंगा मथक हाइबना सिंगबा अखोइगी सिंगमै सुपर मार्केट के एसोसिएशन पुरा पुजलगा सिंगमै कनबलुपन अखोइ सिंगमै पार्किंगी कई पुलप यार अखोइ फमजबने नोंमदा लुपा लाख तरा रोंगे सिंजू योलिबा सिंजू फेस्टिवल सिंगनी तरा तरेट हयेंग लोइसलगने हाइना सिंजू योखत पलुप ना थादर पसेरोला मना खंगलकली
MMRC and Unity Park Kangabokta Singju Yokat Palukki Miyeng Makada Singju Festival Committee na sendana Save Our Culture and Identity Haiba Wakalonda Satarakiba Festival Asiki Loisin Bigi Taramda Musical Concert Amasu Pangtokani Haina Serolasina Makatarakli PDA Patent Ductus Arteriosus Haina Kangaba Pokpatiki Loinaraglaba Heart ki problem Amana Naraba Masagi Sahi Amaga Tamangaram Tamang IDB Nupi Masama Sky Hospital na Mai Pagna Operation Satatuna Panba Gam Kre Hairi Heart ki Oitang Bamadi Yetang Banakal Animak Samjin Naduna PDA Hariba problem Masina Naduna Pola Kibi Nupi Masadu Maming Baby Nemhoiling Kipgen Apokpa Saikohen Kipgen Kawi Kangpopi District Manung Sanba Gelizang Village Zagini Hospital asigi Dr. Singna minute Manipur Rasang na operation sataraba matungda hozik normal oina mahaki haksang pagalaktuna ngasimak discharge tawkre. Colonel Ningomam Hema Sandrabadi Colonel Ngangbam Singkhay Nganbana Army Awangba rankta Yorakpada Saining School Imphal Alumni Association na nungay pa fangdorogli Saining School Imphal ki pass torokiba mahiroi ani asina school asibu sauktok sanabgi tanjapi patanatana School asiki naha oiriba mahiroi singda soidana inot piragani haina association asina fangdorakli Preserve our future and identity, rich culture of Manipur haiba wakalonda career foundation ki ming makada numitara ni sumdas pangtok kadaba Manipur Cultural Festival Neso Ground Forum pat pangtholagani haina foundation asiki serola mana pause lakli film festival Sumang Lila fashion show musical night theater festival media interaction program essay competition sing bana mapung oiba thoram sing amadi sinjaki makhal sing yauba stall sahum hena yauna pangthokadaba festival asidegi phaglakpa senphamgi saruk kharadi orphan home amadi oles home singda donation tawgani haina su serol sina makha tarakli Coalition Against Drugs and Alcohol Kadana Lamdam Asaki Mayai Kabani Sa Maru Pangna Mutanabagi Pandam Lepalaitana Kongzang Kaya Sangsilapagi Manung Sadna Naranga Yupung Manga Taba Matamda Besnupur District Manung Sadva Besnupur Ward number 5 Ta Besnupur Maira Paibi Amadi Kada Besnupur District Committee Ki Thomi Singna Mioi Amadagi Yu Liter Samakun Pagat Kre Pagalaba using Adu Kada Head Office Besnupur District Committee Amadi Besnupur Ward number 5 Maira Paibi Ki Thomi Singna Mia Manga Mai Tadona Mahan Kre State Science Communicator Award Disini Taratirat Kidabag Matik Saba Mio Singing Application Kauri Award Si Communicating Science and Technology Ki Lamda Katolaba Masong Mio Beki Marakta Scientific Attitude Sakata Honoriba Mio Singidabak Linkat Pani Hoki Basahi Ahum Masida Lam Masida Hainaraklaba Mio Singidabak Award Asigidabak Kanagani Award Si the Selona Lopalising Tara Citation Ama Yamasong Memento Ama Yauri Award si February 25 National Science Day Numita Yantokani Hairi from Thazen Bagi Aroy Benumit February Tang Taranipani Haina Manipur Science and Technology Council na Padorokpa Serolamana Kanghalakli Ngarang Tongan Tongan Pam Anitigi Mioy Ahumna Usek Ani Kalaga Unique Wildlife Protection Committee the Sinaraglaba Matung Tek the Kaitan and Safa Gadaba Pam Sing the Tatokre Kalakraba Usek Singadodi Songa Laba Amadi Oriental Scopes Olni Usekani Si Masada Sokwa Pam Sing Hidak Tauraba Matungda Sapagada Mapam Amada Tadokre Atopa Mana Unique Wildlife Protection Committee Manipur Taida Tawul Amasung Global Science Club Koizumangi Apunba Team Amana Tangsing Kunzau Damadi Masigi Danga Mapam Singdagi Usik Pana Batalaba Lang Taruk Lautokre Amadi Lang Talaba Mui Singsu Matung Taudanaba Awareness Piramki Hauzi Ngasino Mangisanagi Pauda Senior Women Manipur Hockey League ta Champion Oikiba Ideal Club Tera Kaitel ke Sanoroy Amadi Official Singbu Taram Okre Ngasi Tera Kaitel na Laiba Ideal Club na Sindona Saliba Sahi Asida Manipur Hockey na Sindona Kumalapaki Astro Turf ta Sanakiba Women Hockey League Aduda Match Mani Sanaraba Matungda Club Asina Point Tara Panglaga Champion Oikibani Nirmalatana Koski Thodang Laukiba Team Asigi Sanori Sing Asibu Taram na Oksabagi Taramaduda Manipur ke Suba Olympian Amadi Manipur Hockey ki President KSI Thoiba Amadi Ideal Club Tera Kaitel ki President TS Mangi Kaloinana Club Asigi Thau Puramba Masak Nairaba Mioy Kayana Ngasi Pangto ke Bataram Oksabagi Tharamaduda Saruk Yaki Akoi Gangang Sing Asila Pak Thon Gadobani
नत्रगदी अखोई मणिपुर सोइदना लुखिगनी हैबनी मरम अदुना अखोइना अखोइगी सानरोइसिंग असि पुनमकी मथक्ता सानरोइसिंग हेना थागत चनिबदी निसा मयामगी मरक्तगी थोलक्तुना सानबगी लंपाक्ता स्टेडियम दा प्ले फील्ड दा थोलक्पा ngamgiba सानरोइसिंग असे सिना पृथ्वी की नारुल के अमरुंगा हाइरिबा अखोइगी सिगुम्बा निसागी इपाक्तगी नांथोराबा मखोइना लेपाक असे कनगनी हाइबगी अचेत पथाजजबा दुदा अखोइना क्लब असिना आइडल क्लबना हेना थागत चनिबनी लालिबा मार्च 8 की 13 फाउबा हैदराबाद पांथोकदबा 31 men and 27 women अत्यपत्य नेशनल चैंपियनशिप तसरुक याननबा ऑल मणिपुर अत्यपत्य सीनियर men and women टीम की ट्रायल कम फाइनल सिलेक्शन लालिबा फेब्रुआरी 12 की अयुक पुंग 3 ताबा मतमदा लैब पोकम एसोसिएशन ग्राउंड पांथोलगनी हाइना सेरोलामदा खंगहलकली लोइनना ट्रायल सिलेक्शन लाको मतमदा आधार कार्ड लोइना बिरकनबसु सेरोलासिना मखा तारगली थागवेबन एथलेटिक्स यूनियन सिंदना यूनियन असगी सानबुंग चथरिबा कुनमरी सुबह स्टेट लेवल अंडर 17 सब जूनियर बॉयज फुटबॉल टूर्नामेंट मंगान एफसी खाबम फाइनल संख्रे टूर्नामेंट असगी ngasi सानखेबनी सुबह सेमी फाइनल दा मंगाल एफसी खाबम की सानरोय सिंखै ngakpa टॉपर सैत्यजित अमदि जेम्स ना पांजल अममम संदुना एसडीसी सामरोबु पांजल मरी सिनेदा यामना लाक्सना माइथि पिबा ngamखि यूनियन असिना सिंदुना सतरिबा कुंथ्रा सुबा स्टेट लेवल अंडर 14 मिनी बॉयज फुटबॉल टूर्नामेंट असकी अनि सुबह सेमी फाइनल दना KYFA कोइरेंगैना मंगान FC खाबम पांजल मरी अमदा माइथि पिबा ngamखि फाइनल संख्रबा KYFA कोइरेंगै की सानरोय CS लिंकी ना पांजल अनि अदुगा MD सजर अमसुंग MD इजस अनि ना पांजल अमम सनखे अहम सुबह इमा पांथोबी ट्रॉफी मेंस 5 A-side ओपन फुटबॉल टूर्नामेंट दा KYO नोंथोमम लेकाई YOC नहारो SCC FC सेक्रेटरी अमदी किंग FC हैंगांग सेमीफाइनल संख्रे ngasi टूर्नामेंट असि अहानब क्वार्टर फाइनल दा KYO नोंथोमम लेकाई ना वॉक ओवर फंकीबगा लोनेना अनि सुबह क्वार्टर फाइनल दना YOC नहारोपना लकी FC लंगथवाल पांजल अनि सिनोदा माइथी बपीबा ngamखि सतरिब टूर्नामेंट असि अहम सुबह क्वार्टर फाइनल दा स्मोकर कोंग बकैथेल अमदी CCFC कैट्री अनि सानकिबा मैच अदु ड्रॉ ओइखिबदगी टॉस ना मैच असि अका आपोगी लाइबक लेमनाबदा CCFC कैट्री ना माइ पाखिबगा लोनेना मरी सुबह क्वार्टर फाइनल दना किंग FC हैंगांग ना किक्स फ्रॉम पेनल्टी मार्क्स दा ZFC कॉमन मंगजिलबु पांजल अमसिनेदा माइथि पिरमलगा सेमीफाइनल संग ngamखि कोंब यूथ ऑर्गेनाइजेशन सिंदना सथरलिबा टूर्नामेंट असुगी सेमीफाइनल मैच अनिमक थासिगी मापंदा सानरगनी मंगा सुबह T20 वेटरन क्रिकेट टूर्नामेंट सेम खागेमपली माइ पाखरे टूर्नामेंट असुगी ngasi सानकिबा मापन सुब लीग मैच असिदा टॉस ngamkiba यूथ वेलफेयर क्लब लंगथवाल सानकिबा अहानबा इनिंग असुगी अपीब ओवर कुंद विकेट तरुक तुरक सुबनगी रन चामग तरा तरुक लौखी इनिंग असिदा ससीना रन कुनमाथोय लौखी मैच असगी अनि सुबह इनिंग दा बैटिंग सानखेबा सेम खागेपलीना ओवर तरा निपान द बॉल अमदा विकेट मंगा खक तुरग माइ पाप की रन चामग तरा निपान अदु लौदुना मैच असि विकेट मंगा दा माइ पाप ngamखि मैच असिदा सेम खागेपलीगी ऑलराउंडर इबोबिना मैन ऑफ मैच ताकी मणिपुर वेटरन क्रिकेट एसोसिएशन सिंदना ओरिएंटल कॉलेज अमदी मॉडल हायर सेकेंडरी स्कूल की सानबुंगदा टीम 10 सरुक यादन सथरी टूर्नामेंट असगी हयेंग सानगदबा 10 सुब लीगता कसार रोड एथलेटिक यूनियन खमनाम लेरक अमदी मॉडल क्लब सिंगामखा टीम B अनिना लंबा तौनरगनी अरोइबदा बुलेटिन असकी हेडलाइंस अमुहना मियामदा थमजगे मणिपुर असेंबली मिखल की अहान तांक की नोटिफिकेशन ngasi थोखरे मिरियप से पिसिनबगे अरोइबा नुमित था असकी तरा मरीनी 11 डेमोक्रेटिक फ्रंट LDF की मिरेप ओइगदबा कैंडिडेट को मापन की मिंग अहान बलिस ngasi लाउथोखरे BJP ने मतम सुपद मणिपुर की इंटीग्रिटी ngakतुना लमदम असके साउखत थौरांगी दमक कथोक्तुना लागे हाइना किम गांगते ना फोंगदोखरे
Amasung economic blockade handopagi wafam leitri gaidon kamay amadi Sangkel Stephen numit 15 gi judicial custody da thajin khre.